ꯀꯣꯔꯣꯡꯉꯥꯟꯕ ꯍꯥꯏꯔꯒ ꯊꯤꯅ ꯆꯩꯔꯨ ꯂꯥꯛꯑꯣ ꯑꯩ ꯃꯤꯅ ꯊꯤꯅ ꯆꯩꯔꯁꯨ ꯇꯥꯕ ꯅꯨꯄꯥꯅꯤ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯇꯥꯡꯕ ꯍꯣꯇꯦꯜꯅꯣ ꯍꯥꯏꯔꯣ ꯅꯣꯏ ꯌꯥꯝꯅ ꯇꯥꯡꯕ ꯍꯣꯇꯦꯜ ꯄꯥꯝꯃꯦꯅ ꯍꯣꯇꯦꯜ ꯍꯥꯏꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯕꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯕꯅꯦꯅ ꯇꯧꯅ ꯂꯩꯗꯧ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯆꯥꯕ ꯊꯛꯄ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯊꯛꯄꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯥꯡꯖꯔꯒꯦꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯁꯦ ꯃꯁꯤꯡꯗ ꯆꯠꯂꯦꯕ ꯑꯆꯨꯝꯕꯗ ꯆꯠꯇꯦꯕ ꯃꯗꯨ NRC ꯀꯧꯕ ꯌꯥꯏ NRC ꯀꯧꯗꯕ ꯌꯥꯏ ꯀꯔꯤ ꯊꯣꯟꯒꯦꯒꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒ ꯉꯁꯤ ꯃꯦ 3 ꯑꯃꯨꯛ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯛꯏ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯃꯌꯥꯝꯅ ꯄꯥꯊꯧꯒꯤ ꯋꯥꯏꯁꯦ ꯇꯥꯔꯒ ꯄꯨꯟꯅ ꯂꯧꯁꯤꯡ ꯑꯣꯏꯍꯧꯁꯤ ꯃꯦ 3ꯁꯦ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯎꯅꯔꯦ ꯃꯁꯤ ꯁꯦꯟꯊꯥ ꯂꯦꯞꯄꯤꯁꯦ ꯀꯔꯤꯅꯣꯕꯨ ꯍꯪꯅꯕ ꯌꯥꯎꯅꯔꯦ ꯃꯁꯤꯗ ꯀꯔꯤꯒꯤ ꯍꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯑꯩꯈꯣꯏꯁꯦ ꯀꯥꯎꯕꯁꯨ ꯌꯥꯝ ꯊꯨꯕ ꯑꯗꯨꯒ ꯍꯧꯒꯠꯄꯁꯨ ꯌꯥꯝ ꯊꯨꯕ ꯇꯨꯝꯕꯁꯨ ꯌꯥꯝ ꯊꯨꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯦ ꯖꯨꯟ 18 ꯑꯅ ꯖꯨꯟ 18ꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯑꯦ ꯑꯃꯨꯛ ꯇꯨꯝꯃꯦ ꯍꯟꯗꯛꯀꯤ ꯃꯦ 3ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯃꯤꯀꯞ ꯊꯣꯛꯑꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯏꯔꯤ ꯎꯏꯔꯤ ꯇꯧ ꯂꯩꯔꯤꯁꯦ ꯂꯩꯕꯥꯛꯀꯤ ꯈꯔ ꯈꯟꯖꯕ ꯂꯩꯕꯥꯛꯄꯨ ꯈꯔ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔ ꯎꯏꯔꯤ ꯎꯏꯔꯤ ꯇꯧ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗ ꯃꯦ 3ꯁꯤꯐꯥꯎ ꯀꯥꯎꯔꯛꯑꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅ ꯃꯦ 3ꯁꯤꯗ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ 12 ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯂꯩꯈꯤꯗꯕ ꯀꯃꯥꯟꯗꯣꯗ ꯂꯩꯈꯤꯗꯕ ꯃꯤꯆꯝꯗ ꯂꯩꯈꯤꯗꯕ ꯊꯤꯕ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯀꯥꯎꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯀꯞꯅꯤꯡꯉꯅꯤ ꯍꯦꯛ ꯄꯪꯀꯞ ꯀꯞꯄ ꯉꯥꯏꯍꯥꯛ ꯅꯣꯛꯅꯤꯡꯉꯅꯤ ꯍꯦꯛ ꯄꯪꯅꯣꯛ ꯅꯣꯛꯄ ꯉꯥꯏꯍꯥꯛ ꯇꯨꯝꯅꯤꯡꯉꯦ ꯍꯦꯛ ꯇꯨꯝꯊꯣꯛ ꯀꯩꯅꯣꯝꯇ ꯑꯗꯨꯝꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯕꯦꯁꯤꯁꯇ ꯆꯠꯄ ꯐꯨꯔꯨꯞ ꯑꯃ ꯍꯥꯏꯗꯨ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯂꯥꯛꯄꯁꯦ ꯃꯁꯤꯗꯤ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯨꯜꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤꯒꯦ ꯀꯔꯤ ꯚꯤꯖꯟꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯁꯤꯒꯦ ꯀꯥꯏꯁꯦ ꯑꯗꯣꯝꯗ ꯈꯟꯅꯕꯒꯤ ꯆꯥꯡ ꯍꯦꯛ ꯈꯟꯅꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯕ CSO ꯃꯌꯥꯝ ꯂꯣꯏ ꯈꯟꯅꯔꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯟꯅꯔꯒ ꯀꯩ ꯇꯧꯁꯤꯒꯦꯗꯣ ꯆꯪꯁꯤꯟꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯂꯩꯕꯥꯛꯁꯤꯗꯃꯛꯇ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯃꯇꯤꯡꯗꯣ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯑꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯡꯃꯤꯟꯅꯅꯤ ꯃꯨꯠꯃꯤꯟꯅꯅꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯍꯟꯗꯛ ꯋꯥꯕꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯁꯤꯔꯣꯟꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒ ꯋꯥꯔꯁꯨ ꯋꯥꯅ ꯆꯍꯤ 10 ꯆꯪꯒꯦꯔꯥ 20 ꯆꯪꯒꯦꯔꯥ 5 ꯆꯪꯒꯦꯔꯥ ꯑꯩꯈꯣꯏ ꯈꯥꯡꯉꯒ ꯁꯦꯝꯍꯧꯕꯅ ꯐꯠꯇ꯭ꯔꯥ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ NRCꯒꯤꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯑꯃꯅ ꯍꯥꯏꯅꯔꯤ ꯄꯥꯊꯧꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯩꯅꯣꯝꯇ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤꯗꯤꯀꯣ ꯃꯗꯨ NRC ꯀꯧꯕ ꯌꯥꯏ NRC ꯀꯧꯗꯕ ꯌꯥꯏ ꯀꯔꯤ ꯊꯣꯟꯒꯦꯒꯦ ꯀꯣ ꯃꯤꯇꯧ ꯈꯟꯊꯣꯛꯁꯦ ꯍꯥꯏꯕꯅꯤ ꯂꯩꯔꯤꯕꯁꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯂꯛꯑꯦ ꯍꯌꯦꯡꯁꯤ ꯑꯩ ꯄꯥꯏ ꯐꯣꯟꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯐꯣꯟ ꯅꯠꯇꯦ ꯀꯥꯜꯀꯨꯂꯦꯇꯔꯅꯤ ꯍꯥꯏꯅꯤ ꯑꯩꯅ ꯐꯣꯟꯅꯤ ꯍꯥꯏꯅꯤ ꯃꯤꯁꯤꯡꯁꯦ ꯀꯥꯜꯀꯨꯂꯦꯇꯔꯅ ꯌꯥꯝꯃꯗꯤ ꯁꯤ ꯀꯥꯜꯀꯨꯂꯦꯇꯔ ꯑꯣꯟꯗꯣꯏꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯁꯦ ꯃꯁꯤꯡꯗ ꯆꯠꯂꯦꯕ ꯑꯆꯨꯝꯕꯗ ꯆꯠꯇꯦꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯁꯦ ꯁꯤ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯕꯅꯦ ꯑꯗꯨꯅ ꯃꯗꯨ NRC ꯀꯧꯕ ꯌꯥꯏ NRC ꯀꯧꯗꯕ ꯌꯥꯏ ꯀꯔꯤ ꯊꯣꯟꯒꯦꯕ 1951ꯗ ꯕꯦꯁ ꯌꯔꯗꯣ ꯌꯥꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯂꯩ 61ꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩ ꯃꯌꯥꯝꯗꯣ ꯊꯤꯡ ꯇꯦꯡꯅꯤ ꯂꯩꯔꯤꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯍꯨꯝꯕ ꯄꯨꯔꯤꯅ ꯂꯩꯔꯤꯕ ꯂꯧꯈꯤꯡ ꯑꯣꯖꯥꯅꯦ ꯂꯩꯔꯤꯕ ꯑꯗꯩꯗꯤ CSOꯒꯤꯅꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯔꯣꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯕꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯕꯅꯦꯅ ꯇꯧꯅ ꯂꯩꯗꯧ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯣꯏꯗꯣ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯔꯣ ꯅꯣꯏ ꯐꯝꯃꯤꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯁꯤꯟꯖꯔꯛꯀꯦꯕ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯇꯥꯡꯕ ꯍꯣꯇꯦꯜꯅꯣ ꯍꯥꯏꯔꯣ ꯅꯣꯏ ꯌꯥꯝꯅ ꯇꯥꯡꯕ ꯍꯣꯇꯦꯜ ꯄꯥꯝꯃꯦꯅ ꯍꯣꯇꯦꯜ ꯍꯥꯏꯔꯣ ꯆꯥꯕ ꯊꯛꯄ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯊꯛꯄꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯥꯡꯖꯔꯒꯦꯕ ꯂꯣꯗ ꯀꯔꯤ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯔꯤ ꯄꯤꯔꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯈꯟꯇꯣꯛꯑꯀꯥꯟꯗ ꯆꯪꯁꯤꯜꯂꯛꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯒ ꯂꯩꯕꯥꯛꯁꯤꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯟꯕꯦꯂꯦꯟꯁ ꯑꯃ ꯊꯣꯛꯍꯜꯂꯀꯥꯟꯗ ꯍꯌꯦꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯦ ꯃꯩꯇꯩ ꯈꯛꯇꯩ ꯅꯠꯇꯦ ꯍꯣꯜ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯂꯥꯏꯕꯛ ꯑꯃ ꯀꯃꯥꯏꯅ ꯀꯟꯒꯗꯒꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯣꯗ ꯍꯨꯠꯆꯟꯒꯗꯒꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯍꯨꯠꯆꯜꯂꯀꯥꯟꯗ ꯃꯤꯇꯣꯞ ꯀꯃꯥꯏꯅ ꯈꯟꯗꯣꯛꯀꯅꯤ ꯑꯗꯨ NRC ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯊꯣꯟꯅꯤꯡꯕ ꯃꯤꯡ ꯊꯣꯜꯂꯁꯨ ꯂꯣꯗ ꯀꯔꯤ ꯂꯩ ꯀꯃꯥꯏꯅ ꯆꯪꯕ ꯌꯥꯏ ꯀꯔꯝꯕ ꯇꯧꯕ ꯌꯥꯏ ꯀꯥꯏꯗꯣ ꯈꯟꯅꯒꯦ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕꯤꯌꯣꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯎꯅ ꯑꯃꯨꯛ ꯂꯥꯛ ꯃꯤ ꯃꯤꯌꯥꯝꯁꯦ ꯂꯣꯏ ꯀꯟꯐ꯭ꯌꯨꯁ ꯆꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩ ꯃꯥ ꯍꯥꯏꯁꯤ ꯆꯨꯝꯕ ꯃꯥꯜꯂꯦ ꯍꯥꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯁꯤꯅ ꯃꯥ ꯍꯥꯏꯁꯤ ꯆꯨꯝꯕ ꯃꯥꯜꯂꯦ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠ ꯂꯩꯔꯦꯕ ꯃꯤꯌꯥꯝꯁꯦ ꯅꯝꯗꯅ ꯗꯤꯚꯥꯏꯠ ꯇꯧꯊꯣꯛꯄ ꯃꯥꯜꯂꯦꯕ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛ ꯀꯟꯅꯤꯡꯕꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯃꯇꯤꯡꯗꯣ
ꯊꯨꯒꯥꯏꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯍꯥꯏꯅꯤ ꯑꯗꯨ ꯁꯛꯄꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕ ꯅꯠꯇꯦ ꯑꯃꯅ ꯖꯄꯥꯟ ꯂꯩꯕ ꯅꯠꯇꯦꯕ ꯂꯩꯕ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯔꯒ ꯀꯗꯥꯏꯗ ꯐꯝꯃꯤꯟꯅꯁꯤꯒꯦ ꯀꯩ ꯇꯧꯁꯤꯒꯦ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯇꯨꯃꯤꯟꯅ ꯐꯝꯃꯤꯟꯅꯔ ꯀꯩ ꯇꯧꯁꯤꯒꯦ ꯁꯤ ꯀꯩ ꯗ꯭ꯔꯥꯐ ꯇꯧꯁꯤꯒꯦ ꯀꯔꯤꯃꯥꯏꯅ ꯂꯣꯒꯤ ꯑꯦꯡꯒꯜꯗꯅ ꯀꯃꯥꯏꯅ ꯆꯪꯁꯤꯒꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯅ ꯀꯃꯥꯏꯅ ꯆꯪꯁꯤꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯅꯤ ꯀꯩꯗꯧ ꯇꯥꯏ ꯅꯣꯏꯅ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯇꯨꯗꯅꯦꯕ ꯃꯤꯌꯥꯝꯅ ꯆꯠꯇꯣꯏꯁꯤ ꯁꯤꯗ ꯌꯥꯔꯦ ꯁꯤꯗ ꯏꯜꯂꯁꯤ ꯁꯤ ꯇꯧꯔꯁꯤ ꯁꯤ ꯃꯥꯏ ꯄꯥꯛꯑꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯍꯧ ꯍꯧꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤꯗꯤ ꯀ꯭ꯂꯤꯌꯥꯔ ꯀꯠꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯉꯝꯈꯩꯁꯨ ꯁꯤꯡꯅꯔꯕ ꯉꯝꯈꯩ ꯊꯨꯒꯥꯏꯔꯛꯀꯗꯧꯔꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯦ ꯊꯨꯒꯥꯏꯔꯛꯀꯗꯧ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯣꯞꯁꯟ ꯊꯤꯔꯛꯀꯅꯦꯕ ꯃꯗꯨꯒꯤ ꯑꯣꯞꯁꯟꯗꯣ ꯚꯥꯏꯂꯦꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯟꯃꯤꯅ ꯑꯩꯈꯣꯏ ꯉꯝꯅꯕ ꯊꯋꯥꯏ ꯁꯤꯈꯤꯕ ꯌꯥꯏ ꯁꯤꯗꯕ ꯌꯥꯏ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯤꯌꯥꯔ ꯀꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯤꯕꯅꯤنا ꯑꯣꯞꯁꯟꯗꯣ ꯊꯤꯕꯤꯌꯣꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯂꯣꯗꯅ ꯀꯔꯤ ꯆꯪꯕ ꯌꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯏꯗꯣ ꯅꯩꯅꯔꯀꯥꯟꯗ ꯑꯦꯟ ꯑꯥꯔ ꯁꯤꯕꯨ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯑꯦꯟ ꯑꯥꯔ ꯁꯤ ꯅꯠꯇꯕ ꯇꯧꯕ ꯏꯁꯇꯦꯠꯀꯤ ꯃꯤꯇꯣꯞ ꯈꯟꯇꯣꯛꯄ ꯍꯥꯏꯕꯁꯦ ꯏꯁꯇꯦꯠꯀꯤ ꯄꯋꯥꯔꯒꯤ ꯃꯈꯥꯗ ꯂꯩꯌꯦꯅ ꯍꯟꯗꯛ ꯑꯥꯏꯇꯤꯌꯥ ꯊꯥꯕꯗ ꯍꯥꯏꯔꯛꯑꯦꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯇꯦꯠꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯅ ꯀꯗꯥꯏꯐꯥꯎꯕ ꯇꯧꯍꯟꯕ ꯌꯥꯏ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯅ ꯀꯔꯝꯕ ꯑꯦꯛ ꯄꯥꯁ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯔꯤ ꯄꯨꯊꯣꯛꯑꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯈꯪ ꯑꯍꯩꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯀꯥꯟꯗ ꯃꯌꯥꯝꯗ ꯌꯥꯔꯦ ꯁꯤ ꯄꯣꯠꯁꯤꯅ ꯐꯥꯏꯅꯦꯜ ꯑꯣꯏꯔꯦ ꯁꯤꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯜꯂꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯗꯨꯗꯤ ꯍꯥꯏꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃ ꯈꯪꯕ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯩꯅ ꯈꯪꯕ ꯂꯩꯇ꯭ꯔꯦꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ ꯁꯣꯝꯗꯩꯁꯨ ꯑꯩꯅ ꯈꯪꯕ ꯂꯩꯇ꯭ꯔꯦꯅ ꯇꯧꯔꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯒ ꯃꯤꯌꯥꯝꯒꯤ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯀꯟꯅꯤꯡꯕꯒꯤ ꯃꯇꯤꯡꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯀꯥꯟꯗ ꯅꯝꯗꯅ ꯂꯩꯕꯥꯛꯁꯦ ꯃꯥꯡꯍꯟꯕ ꯃꯥꯜꯂꯦ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯊꯑꯣꯏꯀꯤ ꯑꯥꯗꯒꯤ ꯊꯥꯖꯤꯜꯂꯒ ꯇꯧꯔꯛꯑꯕ꯭ꯔꯥ ꯍꯥꯏ ꯆꯤꯡꯅꯔꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯉꯔꯥꯡꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ ꯑꯗꯨꯏ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯠꯊꯧꯗꯒꯤ ꯀꯩ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯗꯣ ꯂꯩꯔꯣꯟꯕꯨꯗꯤ ꯆꯪꯈ꯭ꯔꯦ ꯏꯆꯥ ꯑꯅꯤꯗꯣꯀꯣ ꯊꯧꯗꯣꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯍꯥꯏꯕ ꯋꯥꯅꯤ ꯃꯆꯥꯗꯨ ꯀꯃꯥꯏꯅ ꯑꯗꯨꯝ ꯃꯤꯔꯦꯟ ꯁꯪꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯅꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯒꯤ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯗꯅ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯧꯔꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯁꯨ ꯇꯧꯔꯝꯃꯦ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ 6ꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯤꯅ ꯆꯩꯊꯦꯡ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯁꯨ ꯂꯣꯏ ꯋꯥꯕꯅꯤꯅ ꯏꯍꯧꯗꯣ ꯃꯈꯥ ꯆꯠꯊꯕꯗꯣ ꯃꯌꯥꯝ ꯉꯝꯅꯔꯛꯇ꯭ꯔꯦ ꯂꯣꯏ ꯋꯥꯅꯕꯅꯤꯅ ꯑꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪꯗꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕ ꯑꯩ ꯃꯤꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯗꯒꯤꯁꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯀꯩꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯝꯅꯕꯗꯤ ꯑꯩꯈꯣই ꯇꯧꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯁꯤꯒꯤ ꯈꯣꯡꯖꯪꯁꯦ ꯀꯥꯎꯍꯟꯕꯤꯗꯅ ꯍꯥꯏꯗꯤ ꯑꯁꯤꯕꯗꯅ ꯑꯗꯨꯝ ꯃꯥꯡꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯂꯥꯛꯄꯁꯦ ꯁꯤꯕꯨ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯨ ꯐꯤꯕꯝꯗ ꯁꯨꯝ ꯂꯥꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯅ ꯃꯗꯨ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯗ ꯂꯩꯈꯤꯗꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯈꯨꯟꯐꯝꯒꯨꯝꯕ ꯁꯥꯕꯒꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯄ꯭ꯂꯥꯟꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯂꯣꯏ 12ꯁꯤ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯅ ꯍꯥꯏꯇꯥꯔꯦ ꯂꯩ ꯀꯠꯄꯗ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯋꯥ ꯅꯠꯇꯅ ꯄꯥꯛ ꯑꯃ ꯁꯥꯒꯦ ꯈꯜꯂꯤ ꯑꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯤ ꯅꯠꯇꯕꯅꯤ나 ꯑꯩꯈꯣই ꯈꯔ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦꯗꯤ ꯈꯜꯂꯤ ꯁꯥꯒꯦꯅ ꯄꯠꯊꯧꯅ ꯃꯇꯝ ꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯇꯝ ꯑꯩꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯩꯅ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯅꯥꯒꯨꯝꯕ ꯅꯣꯏ ꯑꯔꯥꯝꯕꯥꯏ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯅꯤꯡꯕ ꯂꯩꯔꯗꯤꯅꯦ ꯂꯥꯛꯄꯤꯌꯣ ꯁꯤꯗ ꯑꯩ ꯑꯥꯗ ꯂꯣꯠꯂꯒ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯐꯣꯡꯅ ꯂꯩꯕ ꯅꯨꯄꯥꯅꯤ ꯁꯤ ꯂꯥꯛꯑꯒ ꯂꯩꯕꯥꯛꯀꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯆꯩꯔꯨ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯉꯥꯡꯉꯨ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯨ ꯂꯥꯛꯑꯣ ꯁꯖꯦꯁꯟ ꯄꯤꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯂꯣꯏ ꯂꯧꯖꯩ ꯅꯠꯇꯅ ꯀꯥꯇꯨꯀꯥꯟ ꯀꯣ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯀꯥꯇꯨꯀꯥꯟ ꯇꯧꯕꯗꯣ ꯐꯠꯇꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯩ ꯃꯄꯥꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒ ꯔꯦꯂꯤ ꯒ꯭ꯔꯥꯎꯟꯒ ꯈꯦꯠꯅꯅꯤ
social media du social media ni ngak sa to ga ta pai bane aduna lebak kan mo oiroi lebak ta sing kanji haidi ground da kumji field da kumji field da thawk tawse adi lakpiu ai nakta korong an ba har ga thin chai ro lo ai mi na thin chai ju ta banu pani mi na chai ju chai budi maram chan chai biu lo engon na tak pi ro lo suggestion pi biu lo ai matam puna makta ai thong lao na hang nu lei korong ma kuman na amadi aram bai tengol na